Halo penang sakan tikon saksua nakimna nak semana nga blog video dik sa tharatinga tal ni blog te magapa ko maiki mandira nananggen phagapa ko maiki mandira nananggen uni gemen anga untiti agan thalati aro agan ski onat naminga nasimangko masijani anga agana diongja maapana khasa jainga ni agana diongja erpenang nakimna anga wani amrangko nasimangna plak mandirangna aganatna skinga aro morten skingmo repingrang nakimna phagapongimo phagapade isolni ongatgipa phagapasa magapadi isolni ongatgamen magapasamo unigimen anching derang sakantian makopako mandira nananggen phagapa banoni ongba isoloni ongba magapa banoni ongba isoloni ongba unigimen anching maapana khasa nananggen phagapana khasa nananggen unigimen anching magapako onchipi jakhaleode naara banoni ongbamo magapa oni ongba naara banoni ongba phagapa ona ongba asakaudi phagapa nagapan isolonga deba sargi saknidi anchingni janggini phagapadi isolonga unigimen anching magapa phagapana nammedakki anchingmo khasai janggi thangna gita nanggenmo nakina naa saksa dedrang imo magapa dongjaodi naara banoni ongkhatgenchim naara banoni achigenchimo naara phagapa dongjagenchimodi naara banoni onggenchim naara asakao dongjawachim unigimen anching magapa phagapana sakantian anching khasagirki janggi thangna nanggen magapako maiki jakhalna nanggenmo naa onchipi jakhaleodi muknengi jakhaleodi mukreng aganaodi naara banoni ongkhatamo naara banoni asakao ongamo unigimen phagapako maiki mandira nananggen magapako maidaki rana mandira nananggen nasimang sakantian masemo phagapadi isosa magapadi isosa janggini phagapadi isosamo unigimen anching sakantian magapa phagapako mandira nani ya video tharate aro chanchirmatemo isuem sakantikon mathela bye bye.